mayam ngasigi she yamna random oiradana video ashi nambani haba yamtina ware isaka se lorhabani wamalladana narang day 29 she isha planning mayamba torami haba planning loina makaire aduga di kaibe matik aina nusijaraba mayamga ega unani hana haba mayamga aina fangnaba nambashe mayamda matabiba namawbashe ashimadi namme hana yamna harauje adugadi mayam narangse ainane Dhaka-dagi pung 10 gi basta kabani pung 10 gi basta karaga akogi silerta aina thunbashe pung 3 tani pung 3 ta silerta tunga yamna shangye haba kagino haidi puja gi akogi yum hanarapi rash tuna aduna yamba oire So ma'am, ay haji Ema Kumudini na egonda nushiradana machanupigi tamaki kari purai adu mayamda ay amtang yenganini adu mayamda yenganjage adugadi yamna nushi haba shumaina imashe aishe ega unaruroi darana imashe yamna pakatbani haba narangshe imana ashum mandopta leiriba akhoi Bangladeshi mayam punamakta hangbani haba shithi baro adumaina hairadana adugadi ebu khangba mayamnasu egonda phone tore ashumaina ima makhakna nangonda nangse yamna hangna toina hangna leire nang kai yaure ana so aishe silerta yaure aishe yum yodrimangda egi inaw bijoy tharadana mandoptagi kono mandoptagi imaga pabunga she akhoi jumda pore aishu lakpada ima wai chana bai khar namuk kaine leiraga imadi diabetes oi hana khangje haba so ima she nahak phame aisha laaga fresh hoiraga thoga ima oi pudana nahakta yamna short time da koi ima oi poche khar leini hana ashum shopping macha ama tawre tobe makhada koi she back tawre aduga di imana ne poche amna pirami haba igonda aishu yamna ikaire aishu certain time da yamna chinna leirabanina Dhaka da imagi poche shu yamna aina yamna pininba poting shu imada piba namodare yamna poche khara di pihore adugadi te pinamdrashu imagi tamaki nushibashe ashum leine haba all time leigani so mayam yengbinasi haji imana kari lei Manipur da shaba metei bori leire ashidana mayam ngari leire ngari she imana lauthoga shumaina box to na hapire aduga mayam ashidana umorok ne haba imana ne umorok she shumaina packet to na pore ashidana bhujia leire imana soybean shu happy soybean nate ashidi bori oramane kari yekna lere hoi bori yaubire bori packet ma yaubire aduga imada ena ligi bag tapkhiba imana ligi bag she leibirakpani adugi makhada ashida yaring ama leire imana yaring she ima kethale chatlaga leibani aduga ashidana lik leire yamna fajare imana leibirakpa lik she aduga ashidana lik machagi set leire haba ashidana kari leire ashida fingering ama leire fingering shu yamna chapchare narang di imada yenganba namodore haba egonda pakcharaba hana aduga ashidana ring leire yamna nushibani earring she akhoi dum chana hai haba yamna fajare nangi earring she yamna pituk adana nushire hana aduda ama khaka shida ring ama fingering ama yaure adu makhada shidana chain yaure ashina kona hairage tu makhada ashishina akhoi bag ama yaubani ashigi bag she narang porkpoi makhada idi narang bhaga chandra festival nahak yaru ba matamda ashigi bag she ashum aina use torurabani haba ashigi bag she imai mangda imana porakpa pochei she ichanupina use tore
already do asida I use to ba horabane gi purse bag te ki ke de hapna leire du makhada asida inafi ama yaure pi dupatta ama yaure adu makhada imana fanek ama pubere ichanupi tamaki egi tamaki aduga ashishina akhoigi inafi ama tissue gi mathakta embroidery tawba imana potchei porakpase yam thina yame asida shu bag ama lei bag ama she mayam da yenganjarake kari kari yaure no hana ashigi hishamtang side tawradana thamake aduga di mayam kengudo ashigi potchei mayam puramase Imphal Ima Kaithildagi ichebu tapakpa natani iche Madhubalana yaubirakpa natani aduga di so mayam haji ashida kari kari le asishu yenganjarage asisina mayam imana ne napakpi haire napakpi gi chara oina imana pubirei do asise narang di nudhang da purpaina narang thaba nangodare nasise thagane haba leibakta thajangane adu makhada ashigi bag tana imana ne nakupi do shoiraga ashumaina kangallaga pirakpani shi imana hayaba noi Bangladesh ta nakupi phangdabara kaino adu aina puna la yana yame imana pureise ashigi bekshina mayam imana ne Manipur gi cheng yaubirakpani haba do Manipur gi cheng she Bangladesh ta shu test to bir tawro hana imana shuk thap nage pubirakpase yamna eke hare yamna haraujei imagi imana ashuk nushina egonda nushiba piramise asigi lamandi chanupina shingbadi namaroi shida leire mayam imagi potchei mayam she ashigi black poly anishina cheng ne haba adugi makhada ashidana firon hing leire aduga di mayam imana ne igi porakpa earring she yamna fajare ena imada ashigi design che yengan gibani ima tang yaubira wana yamna fajare mayam egonda pakcharaba habira uko aduga imana pirakpa fingering chu yam pakchare aigi khutta chu yam pakchare ashidi imana pirakpa imana pireba potchei mayam she ai pujada use to mi leaf chu design chu yam pame imana poreba she aduga imana hai haba ashigi red color gi ashi tissue gi mathakta akhoi embroidery to bashe imana hai haba ashidi Bangalore gi ni shumaina Bangalore dagi imagi chanpina akhoi tha business to bo matamda porakhi bani hana so ashigi red color gi inafi shishu ai pujada illani pujada inba matamda imana pirakpa potchei mayam she pujada de shoidana illani illaga picture tharaga mayam da shi share to birakani imana pirakpa potchei mayam she egonda pakcharaba haradana aduga di mayam ashigi last ta ai mishak amai ahage ai magadi yamna kuina meet to bana modare yamna mashu chille last moment ta phangna bani haba aigi friend haba tare mashi aigi friend oire my mingna Devdatta kauri Devdatta na nungshina marukki tamaki ashigi dupatta machashe gift to jaram bane haba khoigi Devdatta ga ega she planning yamna mayamba tawrame haba Devdatta she laaga akhoi she makeup ki video ama shem gani hana but time she short mangi dana ai she narang laaga nahak unaraga ma shu khoigi magi thabak na chillabani na
ꯑꯗꯩ ꯉꯁꯤꯁꯤꯁꯨ ꯗꯦꯕꯗꯠꯇꯁꯦ ꯍꯟꯈ꯭ꯔꯕꯅꯤꯅ ꯑꯩꯒ ꯃꯥꯒꯁꯦ ꯇꯥꯏꯃꯤꯡ ꯌꯥꯝꯅ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯩ ꯀꯣꯟꯅ ꯗꯦꯕꯗꯠꯇꯒꯁꯨ ꯄꯤꯛꯆꯔꯗꯤ ꯅꯝꯍꯧꯔꯦ ꯑꯩ ꯃꯌꯥꯝꯒ ꯅꯝꯕ ꯄꯤꯛꯆꯔ ꯄꯨꯝꯅꯃꯛ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯁꯣ ꯃꯌꯥꯝ ꯑꯁꯤꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯑꯁꯤꯅꯗꯤ ꯃꯌꯥꯝ ꯄꯥꯔꯠ ꯑꯃꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯝꯐꯥꯜꯗꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯄ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯒꯤꯐ ꯄꯤꯖꯔꯝꯕꯁꯦ ꯁꯣ potchei ꯅꯠꯇꯕꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯩꯒꯤꯗꯃꯛꯀꯤ potchei ꯌꯥꯎꯕꯤꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯄꯤꯕ ꯑꯁꯤꯒꯤ ꯋꯥꯈꯜꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯑꯁꯤꯒꯤ ꯋꯥꯈꯜ ꯇꯧꯖꯔꯤꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯩ ꯌꯥꯝꯅ ꯏꯔꯥꯏꯕꯛ ꯐꯕꯅꯤ ꯁꯣ ꯑꯗꯨꯅꯤ ꯑꯗꯨꯒꯗꯤ ꯑꯩ ꯌꯥꯝꯅ ꯄꯦꯜꯍꯧꯗꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯝꯃꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯁꯥꯡꯅꯁꯦ ꯈꯔ ꯐꯪꯅꯅꯤ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯃꯇꯝꯁꯦ ꯃꯌꯥꯝ ꯐꯪꯅꯅꯤ ꯑꯩꯁꯦ ꯌꯨꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯥ ꯑꯍꯥꯎꯕꯅ ꯆꯥꯛ ꯀꯧꯒꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯨꯅꯅ ꯃꯌꯥꯝꯒ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯕꯠ ꯀꯔꯤꯝꯇ ꯑꯣꯏꯗꯔꯦ ꯁꯣ ꯃꯊꯪꯗꯗꯤ ꯑꯩꯅ ꯏꯝꯐꯥꯜꯗ ꯆꯠꯂꯒ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯝꯁꯦ ꯑꯃꯨꯛꯀꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨ ꯃꯇꯝꯗꯗꯤ ꯌꯥꯝ ꯐꯖꯅ ꯃꯇꯝ ꯄꯤꯔꯗꯅ ꯑꯩꯈꯣꯏꯁꯦ ꯎꯅꯔꯅꯤ ꯍꯥꯏꯅ ꯏꯁꯣꯔꯗ ꯑꯃꯨꯛꯀꯁꯨ ꯅꯤꯖꯔꯤ ꯃꯌꯥꯝꯒꯁꯨ ꯑꯃꯨꯛꯀꯁꯨ ꯊꯦꯡꯅꯒꯦ ꯍꯥꯏꯅ ꯁꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯑꯁꯤꯗ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕ ꯑꯩꯁꯦ ꯌꯥꯝꯅ ꯔꯦꯟꯗꯣꯝ ꯑꯣꯏꯔꯗꯅ ꯃꯆꯥ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯉꯁꯤ ꯆꯥꯛ ꯀꯧꯕꯅꯦ ꯍꯥꯏꯕ ꯉꯁꯤ ꯆꯥꯛ ꯀꯧꯔꯤ ꯂꯥꯟꯆꯀꯤ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯇꯥꯏꯝꯗ ꯄꯨꯡ 12 ꯇꯥꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯃꯙꯨꯕꯂꯥꯅꯦ ꯅꯍꯥꯟ ꯉꯔꯥꯡ ꯔꯥꯁꯇ ꯖꯒꯣꯏ ꯁꯥꯕ ꯏꯆꯦ ꯃꯙꯨꯕꯂꯥꯒ ꯏꯆꯦꯒꯤ ꯏꯃꯥꯟꯅꯕꯤ ꯑꯅꯤꯈꯛ ꯂꯥꯛꯀꯅꯤ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯀꯧꯕꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯗꯣꯝꯆꯥꯗꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯒꯠꯄ ꯍꯧꯒꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯕ ꯗꯣꯝꯆꯥꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯉꯥꯏꯍꯥꯛꯇꯪ ꯃꯆꯥ ꯅꯝꯍꯧꯔꯒꯦ ꯅꯝꯃꯒ ꯗꯣꯝꯆꯥꯒ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯍꯥꯏꯅ ꯁꯣ ꯃꯌꯥꯝ ꯑꯁꯤꯗ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒꯤ ꯃꯈꯥꯗ ꯏꯆꯦ ꯃꯙꯨꯕꯂꯥ ꯍꯣꯏꯒꯤꯁꯨ ꯕ꯭ꯂꯣꯛ ꯑꯃ ꯃꯌꯥꯝꯗ ꯄꯨꯖꯔꯛꯀꯦ ꯑꯗꯩ ꯑꯩꯈꯣꯏꯗ ꯆꯥꯛ ꯀꯧꯕꯒꯤ ꯕ꯭ꯂꯣꯛꯁꯨ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯁꯦ ꯚꯥꯒꯠꯆꯟꯗ꯭ꯔ ꯐꯦꯁꯇꯤꯚꯦꯜꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯕ ꯅꯝꯍꯧꯗ꯭ꯔꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯑꯩꯒ ꯂꯣꯏꯅꯩ ꯀꯃꯥꯏꯅ ꯃꯌꯥꯝꯒ ꯑꯩꯒ ꯃꯇꯝ ꯄꯤ ꯑꯩꯈꯣꯏꯁꯦ ꯀꯥꯏ ꯀꯣꯏꯕ ꯆꯠꯂꯤ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨꯗꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯒꯦ ꯑꯗꯨꯒꯗꯤ ꯃꯌꯥꯝ ꯂꯥꯁꯇ ꯍꯥꯏꯔꯒꯦ ꯗꯦꯕꯗꯠꯇꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯗꯦꯕꯗꯠꯇꯒ ꯎꯅꯕꯁꯦ ꯌꯥꯝꯅ ꯁꯣꯔꯠ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯪꯒ ꯐꯪꯅꯕꯁꯦ ꯑꯗꯨꯏ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯁꯨ ꯌꯥꯝꯅ ꯐꯪꯅꯩ ꯍꯥꯏꯕ ꯑꯥꯗ ꯏꯆꯦ ꯍꯣꯏ ꯃꯌꯥꯝ ꯏꯆꯦ ꯒꯤꯇꯥ ꯀꯧꯕꯁꯨ ꯃꯌꯥꯝꯒꯁꯨ ꯐꯪꯅꯩ ꯍꯥꯏꯕ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯛꯑꯦ ꯅꯪꯒꯤ ꯕ꯭ꯂꯣꯛꯇꯣ ꯌꯦꯡꯉꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯌꯥꯝ ꯊꯤꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯍꯥꯏꯕ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯁꯣ ꯃꯌꯥꯝ ꯑꯁꯤꯗ ꯑꯣꯏꯔꯗꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒꯗꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯃꯥ ꯀꯨꯃꯨꯗꯤꯅꯤꯒꯤ ꯃꯊꯛꯇ ꯏꯆꯥꯅꯨꯄꯤꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯏꯃꯥꯁꯦ ꯌꯥꯝꯅ ꯀꯨꯏꯅ ꯄꯨꯟꯁꯤꯌꯨꯀꯣ ꯏꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯄꯥꯕꯨꯡꯁꯨ ꯌꯥꯝꯅ ꯐꯩ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯁꯦ ꯊꯦꯡꯅꯁꯤ ꯎꯅꯁꯤ ꯏꯃꯥ ꯍꯣꯏꯅꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯀꯅꯤ ꯑꯩꯅꯁꯨ ꯏꯝꯐꯥꯜ ꯍꯣꯏꯗ ꯆꯠꯂꯒ ꯏꯃꯥ ꯍꯣꯏꯗ ꯊꯦꯡꯅꯔꯨꯅꯤ ꯁꯣ ꯑꯗꯨꯅꯤ ꯑꯁꯨꯃꯥꯏꯅ ꯑꯣꯏꯔꯗꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗ ꯋꯥ ꯉꯥꯡꯕ ꯈꯣꯠꯄ ꯑꯁꯣꯏ ꯑꯉꯥꯝ ꯂꯩꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯈꯜꯂꯤ ꯁꯣ ꯑꯁꯤꯗ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ